Manipurihomemaker channel mayambu taramna okchari mayam ngaside hojikan Facebook ta viral chaliba akhoi Komprek Komprek Tujombi ga hainaba akhoi diabetes yamna phai sugar level se hanthai khole normal da lay na haibado adui hidak tu ni ko ado aigi husband do diabetes 2016 dagi na bane ado kamaina akhoi Komprek Tujombi se kamai tawi kamain thakani ado magi result su ucharake ko akhoi hapta ama thakpa loiraga result to kamai tawge habdo mayek sengna phajana ucharake ba aduga handaki Komprek Tujombi thakpadagi magi result sidi diabetes narakpadagi amuk phok sumai Toudri ko mayam sunga kane akhoi sunga pada loire as yam thi na ngai ko masigi mana se viral ga chatladana view se khuba chama chingya tamya se khoi chega chatpane yam law khra jani aini hek pa chatli je khulap ama onthokna wana thi khra jani ado oja duna phajana takbire ebuko si se mapala ngobu sai sina khoi gi kabona pi dune ba aduga Komprek Tujombi Komprek Toutha haisina magi mapanje akhoi gi Sumaina tu yellow ina pu machu oi kai oi tawri se aduga matu jo hape ka chom he ko adu kamaina thakani adu ula age ko ising se sigi glass se ani kitang helapna lawrage horen brong chauraga yam thuna kangi ko glass ama ta ngai hauna ba adu glass ama je akhoi gi 120 to 30 ml gumbo oi ising yam challi ko sigi cup macha se do ma don tare se lawre ko magi mapan ga se akhoi gi ka amuk sangba oja duna haibirak pane phajana oja du su phajana haibirak pagi damakta yamna thagachari thank you do maton tare se lawre makhoka je kitang nganglap tawrana matu ga je chomli tawre ko kitang ngang bane Sumaina matu ga je khaga chomani kabona pi ga yam mana damni ko akhoi gi haife yeng bada man bai wani mana dabni khangdabadi lairamaroi da bairan chalabani na loi khangnaramani do haife chamthoga si se hape ko aduga high speed ta brong chawal lage ngatang yam thuna so dum mun mani da ado sigi Komprek Tujombi kamaina thakadoino khotoino se khangdabadi amta lairamaroi bairan chalabani na ado Sumaina akhoi gi phajana munna thongbirani ko akhoi gi mahi ga je saktrik sangna aduga akhoi gi empty stomach ta ayuk ta thaktoine ba cha gilas amagi changda aduga thum se chamas tangkhai ma hapiyo haire haibati ado lole yarani sigi chang se mullaba male check tawrasi ko aduga numit taret ni thakadoi ba hek padana sor thinga ga hek toy ba aduga akhoi gi cha gilas amagi changda thum spoon tangkhai ma hapadu ti mi ga si daw male da kijadana ide kitang khuchapi imtang na hapise ado mullaba yenga si ko do yam phajana mulle huje induction je off tawraga ngasai ge glass tu da hairage ko aduga thakpa matamda lumbu saringai da thae khoi yam kana su sa banataba aduga ingba su nataba ko haipe ingda halaga thae ba thakpa kanda da chapchare ko glass ma 120 to 130 ml gumba oini si se adum yam challe ba sigi cup se cha cup tu dai khara hen doine aduga thum je khuchapi ma hape ko spoon tangkhai maga dudi kai de no hujik thum chaba yam phatra kan sida mi ga sidaw male da iki jadana haptre video loidri ko mayam sugar check ka tawgi damne hujik result do ut kidamne mayam chapi khino mathang loidri bo phajana yengbiu sigi result side ko diabetes narakpadagi Sumaina bo Amuktabu laitri to akhoi gi 2016 dagi 16 dai din natre sigi kaino je sugar machine je chi laibadagi adum test tawbo khuding ge dum iraga thammine bo ko do karigumba Komprek Tujombi se thaaga akhoi gi hanthare phare haiba laibiraga di aigi khutaksiga mana dabra kaida soiba yauge khotke haibadu su comment da thambiramu ko adubu mi se amaga sumana de ko hidam mana masing oigera akhoi gi doctor makta oigera chana daba haiba ama su laiba ko aduna aigi husband ga chana daba haidoira kai haidoino khangde punchi da Sumaina diabetes narakpadagi Sumaina ongtabu tawtariba magi result se yeng ko aduga sigi Komprek Tujombi se thakpadagi phai natraga phatte haibaduri proof turi kanamta utte ko uttabi da heta bairan china pangcha ta chale masi da share da pangtau da tawre phai ai su thi da sigi thawi thakai mungni aina thi se khun puna mangta anakpada kai da hoge na haibase yeng ko huje yengone sibo 174 laiba fasting da diabetes narakpadagi si ongtabau bu yaudri fasting da iriba mayam sida chamaga tara chama laiba bo yawe ko ado khwaidagi wanga bada 130 40 ga yawe akhoi gi oksa gu makai gu mama adum chaba thakpa je khara control tau de ko duna huje
ꯀꯩꯅꯣꯒ ꯁꯤꯇꯥꯕꯣꯟ ꯃꯅꯥꯒ ꯏꯟꯁꯨꯂꯤꯟ ꯃꯅꯥꯗꯣ ꯑꯗꯨ ꯂꯣꯏ ꯍꯧꯋꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯑꯗꯨꯝ ꯑꯗꯨ ꯄꯕꯠ ꯂꯧ ꯄꯤꯖꯔꯗꯕꯅꯤ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯌꯦꯡꯗꯕꯒ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯁꯕꯦꯟꯗ ꯐꯠꯇ꯭ꯔꯦ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯤ ꯑꯃꯗ ꯐꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯑꯃꯒ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯐꯕ ꯌꯥꯎꯕꯤꯔꯒꯗꯤ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯅꯣꯂꯦꯖꯇꯣ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ